Paujari Yumpum Uibamar Uibapaukara update Taujari. Nidi Ayokna Awang Pokta Labor District Singi SDZ Index Pongkre. Manipur go in the Impal West, Besnapur, Amasasanpur, Mangtil Tapa Singamarunda Yaure. Awang Poki State Single Riba District Singi SDZ Sustainable Development Goal Amsung Dashboard 2021-22 Pongki Bagaloina. Magin Taba District Singamarunda Manipur Impal West, Besnapur, Amasasanpur District Yaukre. Adu apun bagi waina Sikkim amasung Tripura gi district sing namakok matang takre. Northeastern Region District SDC Index and Dashboard Baseline Report 2021-22 ay naming thonba. A report sing asi New Delhi ta pangthokpa tharoma bada Niti Aayog ke Vice Chairperson Dr. Rajiv Kumar, Ministry of Donor Development of Northeastern Region ge Union Minister J. Kishan Reddy amasung Union State Donor Minister B.L. Parmana Phongke. Report as the Awang Poki State Single Heriba District Sing Puna Indicator Marfuga Mari the Miang Tambag Loina Global Goal Jankai Gimunta Taramanga covered okay. A report as the Awang Poki State Single in Yanhana Tongana Fongbare. Upon by indicator Marfuga Mari Asigamung the Sad and Ifuna Mari Lenaba Ministry Dagi Amazon National Level Survey Dagi Fangbare. Lemhori Bastada Humpuna State Singi Source Dagi Fangbare. Upon by district Sampakun Gimarung the Samasuna Humna Sangdam Asida Sarugari. Ato papau amadana gundung torelda Irak nabada angang ani sire. Kangpopi district kimanung chana gundung torelda ngarang angang ani Irak na duna sire. Leikhidabagi ani adudi ti Phainom Palace dagi Kaimonlan kibgen sahi tariat apokpa Baugenlan amasong Kaithelmanbi military colony dagi Lungun mang sithau sahi tariat apokpa Henkulun sithau kawe. Angang ani mag Kaithelmanbi military colony de leipa Brighter English School mahiroine. Health workers in team Amanapung Marirong Congress at the vaccination Kitaba Pangtokle. Non-A district the COVID-19 lacks in the Papatok or health workers in the Nong Singi Pivamna. Maramborga Tonga Tongan Bird sing Nabaka Mayok Narabasu, Manung Hansenba, Atapa Mafam sing the Satunamiamge, Panji Canada Batabak sing Paikale. Non-A district the health workers in the Katokpa Magalun and the Tabakawaki Manung Chana. Nasi district Kasiki health worker team Amarachorak Napong Marirom, Makong Chalabamatung Kunja sing the vaccination Satake. Ngasi District Information Officer None Dr. Jendung Konmaina Lusingba vaccination team na thau. Kaubum subdivision ki manung chatba gari changba yadaba Chingmai Kabui Pongchanmai Palace ta chatune vaccination ki thabak satake. Chingmai Kabui Palace amasung Kaupong ki parakta leiba lambi ki asang pa se kilometer taraka tarik lomne. Health worker team aduna Chingmai Kabui Palace phawba makhuna chatlaba matung da khonmi taraka manga the vaccination satake. Masidana Mafam Adugi Hal Orba Werebising, Mironbi Amadi Komlang Pitaki Mamasing, Angangsing the Lem Health Check up Kotong Chabas Panganki Amade, convincing the Lem the Idak Lang Taxing Piramke. Bengal Mikal Matungi Hingsaga Marilena CBI na FR Mapal Lakutcre. Kolkata High Court Direction Pirk Batagi Matukinda Central Bureau of Investigation CBI na West Bengal Assembly Mikal Matung the Thokkhre Hingsagi Marilena ba. First Information Report FR Mapal Lokutun Nang Tijina akan Batorang Thokkhre Are. Providency Asina Ati Makata FR Singsu Fal Toner Batorang Satare. West Bengal Police Nasu Hingsagi Tautok Aduka Marilena Akupa Ipau Amade. A report sing CBI officer sing Nagasi Sinakre. Mikal Matungi Hingsagi Tautok Aduka Marilena CBI Nalokut Keba FR Mapan Aduki Manunda. A visit Sarkar Arkiba case Aduso. Amo Ori, West Bengal Police na hingsagi thokdok sing aduga marilin atay details sing supira kadawat liba maramna. CBI na makhataba FR atay sulakan na rabat taurang tauri. Mikal matung da sa takibatam tira ba hingsagi thokdok sing aduda Leikhidabagi amati aso apan bayo nakaraba miyo singge. Imong manung gi member sing na piba statement asidagi CBI na recording tawba hawkre. Forensic expert sing kaluina na CBI gi official sing na crime sa takibang mafam sing aduda hakteng na. Chaduna yangsin basu hawkre aire. West Bengal da thokkhre ki mamang da pangthokiba assembly mikal matung da tholakiba hingsa ki thokdok sing adu ki matang da thijen na CBI na tongan ba special team sing adu semkibane hingsa ki thokdok manung da chathakiba rape amasung bihat mipun ki thong sing adu thijen na ba Kolkata High Court na CBI da sinakibane Bihar da hi lakpada miyoi kun thiba khangdre Bihar gi West Champaran district da leiba Bhagada da hi lakpa ki thokdok amada jamtra da mi kun thiba khangdre State Disaster Response Force in the NDRF ki officials ki matung ina hilak pa matamaduda hi aduda miyoy kun mga tawlake. Makoy
Diara Vijayanda Labor, Tongan Bok Kongang Sindaki, Baga City de Labor Dindal, Gad Tamna Lakpani Aike, Yadura Gandak Turelgi, Maya Yorkomatamda, Akanban Nonglay Nongsit Amusung Isingi, Itakna Canton Tobangam Kidabadage, Turela to the Lakibani, Ana Yadi RF official sing Aike. Yadura Tolak Bambi Manga Amati, Hiroiduna Matwai, Hinkre, Duganupi Mari, Yauna Atopakun, Abaditiva Kangre. I hoina driver singi matinga luina conductor the making passenger sing to pang na operation amasa taduna makoibo tiba hombagi tabak haure and NDRF official amana aire gandak turela se North Bihar ki district ya pauna chiliba turel ni Bihar masang Nepal ani thongna chiliba turela si handak nong liptra chubadagi turel ki imai pana ising cheli aike rel amasu lambi ki transportation system asi nong yamna chubana chau thokpadagi pibam patan lerakibana He sing Kaktan Biam which Atok Session Gopai, Waiduna Lagle. Maka Tarakpa Atopa Pau, Amadana, Indiana Kabulagi mi Kuntraga Manga Potorogle. Afghanistan capital the security Pibam Patana Lading Maratangasi, Indiana Kabuldagi military, aircraft Amada India Masa Kunmari Amazon Nepali Taragamato Potorogle. Evacuation mission Asikitabak the Naxinaba, missing the eye, Michamba Kamarfu and Purab Nanaba. Honaki Adubambi Kuntramaka, Yar left Tobanganke. Ada di Kabul airport joruptuna Indian Air Force ki C-17 aircraft tongna na bahwa na bangam kide masih city asida Taliban check post kaya thamba masung atopa ating bag kaya thamba dagini aire US military plane manung da pokibi Afghan nabi masa ki maming ang risk na thokkhre Afghanistan thadukna US military plane tongtuna mirai paki mafam amada sangjapam lauru na pala kibi Afghan nabi ama plane manung da angang nabi masa ama pokhre military plane atugi court name laudun nabi masa adugi mamingsu risk na thokkhre US military plane adu German dali ba makhoi military base tamna pairaki bane plane adu na lamthong phamda tarak laba matung da Germany ki medical staff singna sabok pi mama adubo mateng bangduna anakpa hospital pokatuna layengke aire US Air Force ki plane singa si atai aircraft amasong control tower singa araiba mawong da pau phautok phaujin tawna ba jana da ba gidamak tongan ba code name tolibane C-17 adba cargo plane makal asidi mahausana ri saiba mingtol piribane US European Command General Todd Wolson na pongdokiba amada Afghan family aduba putuna aswai angam jawdan lamthong pam yawkraba plane ado race 828 haina kangnai Afghan family amasong makhoi gi atai mari mata sing adu Germany da thonglaba matongda US da changjafam lawrugadabani ana sumhana pongdoke Manipuri masa ahum lupa kodi taragama palongi draka konana West Bengal da phagre Assamese anisu Manipur da draka konana phare Manipuri masa ahum West Bengal da lupa kodi taragama palongi oiga da drug heroin powder ka konana phare ana agency ki pauna aire makhoi hum adu jamla drug sing atu ka konana West Bengal police ke special task force amasong GRP government rural police ki apun batim amana malda da ki phaki bani aire Security ki apun batim aduna Dripugar dagi New Delhi chatpa special rasani train ge compartment amada akanala rate chathabada Manipuri masa ahum atudagi heroin kilogram 3.8 phangbangam ki makhoi dagi phangkiba drakasi malangbe kaithel ki mamalda yamdrabada lupa kodi taragam pallong ki oigani han agency ki pawasna makhatana aire maragasida narcotics and affairs of border police station ki team amana ngarang nomidang pung taragama thoi makhairum tabada Imphal more lampi ki kaksin lamkai dagi Assamese ani heroin number 4 gram somar futraga kona na fare aire. Ukhrul da Patient Nupi ama Leikhidabagi wahouda Erang thokkhre. Ukhrul district hostel gi isolation ward da ngarang Nupi patient ama Leikhidabagi wahouda masing jamlaba miyamna hostel kem da thomjindu Erang thokkhre. Pawasin hai Leikhidabi Nupi adu wongkhai Angel Mapuroiba wongkhai James kawe. Khamaswam Welby village dagine private hospital amada test over the COVID-19 positive hoire habitagi tha asigi taragani panda Ukhrul district hospital gi isolation ward and bed tawke patient adu flu symptom leibadagi hospital asida refer tawrakpani ibong manungna di ma covid nabo erangmani aiba thajau aiba yakide aire jam sakai sagi nungthinda patient asi injection ama kabla pamatungda machinda kongkol kaba horaki amade nungthil pung mari rom tabada Leikhidabani aire patient asi kari maramdagi sibano aina masing jamlaba khoisaunaraba miyamna hospital complex ta thamjilakpane Doctor amasung nurse na thapsabi dabadagi patient asi Leikhidabane patient asi diagnosis tawdana injection adu kaukibani amasung injection adu expiry date loiraba erambajai hani imuk manung namaral sire khoisaunaraba miyam amasung hospital authority ki marakta ungkhanaba helakpadagi police amadi civil society organization chingna phibam adu laksinadaba mafam adu da thamjilake tungda tangkhul nagalongda tangkhul naga Atu longfang tangkhul mer ngala long tangkhul chanau long amasung
TSYSO Hungpum na member oiba Independent Inquiry Committee ama semdana mesi asigi matangda thigananaba nakal anira janaba purakhe janaba adugi makhapoda imung manungna Leikhidabagi nupi adugi haksang ngasi klauki aire Mirod balal mawi gi pau piba ngambada lupa lising yangkai ki rewat lau thokkhre New Lamka gi Trinity Road ki kanan beng da leiba Thangja muan gi jum anung da masa khangdaba miyoi ama sidun leiramba kamari leinana hauzik mirod oina leikraba balal mawi Elias MT Haulai apakpa Leikhidaba thangsang laifamna New Lamka gi beng wan south leiba miyoi asi chenai aina thagalakpa case amagi matungina mahakpa phanarabagi pau pirakpa ngamba miyoi da Lupa lising jangkai ki case reward pi bagaloina pau pirakpa miyoi adugi masak maming Lord athamgani hana CC Pur District SP na thatorakpa cherol amata phangdorakle pau pirakpa yaba number sing de 9599500899 natragana 8729881284 natraga 9612502667 amasung 7005613645 ne atopa pau amadana Kabul airport attack satharpa yabagi thajaba leire UK minister Militant singna Kabul airport attack sathanna bathorang tore haibagi thajaningai oiba intelligence ki pau phangle aina British Foreign Ministry na British masa sing Kabul ki Hamid Karzai International Airport sathanaraba section wa pikre Afghanistan thadoklaga chenaba Kabul airport leiriba miyoi singi mathakta atamnana military sing attack sathanna bathorang tawani aire Hausisu Kabul airport US nabi lawthokpagi aroiba namit August contract mathoi mamangda Afghanistan thadok laga chatkadabagi miyoi kya piraibaki aeroplane lakpang haidun leire British intelligence ki matungin Islamic State militant singna suicide attack ama Kabul airport chatharaga dore aibagi thajaba jaba pau phangle aire Masina maram oraga Kabul airport ngak sinbagi thabak dore US Marine sing hanada ki mikup nahum singna leikre aire Nongsob laibak singna Kabul airport ki mapan amadi akoibagi ngak sinbagi thabak Taliban singda ayamba tangjaraga leire Taliban sing security namkharaga Islamic State militant singna Kabul airport suicide attack jathake aina khallagadi madu aruba am oide maramasina Kabul airport mi kungna pundon leiba habasi khudong thiningai oire aire Nagalamromda Taliban singna US na masana haikiba wapam ngakna August 13 phawda Afghanistan dage masagi lanmi lagthoki gedabani Kabul airport leiriba mirai baki lanmi pumba August 13 phawda Afghanistan thadok laga sakhi gedabani aire Taliban sina Afghanistan gi lengak paisin kraba matung western media da han boina piba interview amada Taliban ge wangangloi jabi hula mujahid na Taliban singna aukiba bomba kauktholaga dauna Afghanistan ba sengat sagat pa pamle Taliban fighters sina nupi sing thati da wena tawre aiba wafam abi pawhom da Taliban fighters singa sin nupi sing karamna loinaga dage haiba train to fighter nate marmasina hausiki wena di nupi sing mayom dagi sathok tan leibana khwai dagi fagane fighter sing semdok pada matam khara di sangani hairi adu Taliban singna laman khumba mihat chatari haiba wafam di wangangloi asina jakide Taliban sina mari lena ba document jawrag Afghanistan thaduk laga satkibada athingba leite sesang amata jawdaba Afghan masa jingkaktaba athingba thambane Nongsub laibak sina Afghan doctor professor na singba human resource sing lawthokna bu honaroi dabane miyoi sing asi Afghan miyamgi oigadabani aire maragasi da Kabul International Airport da bomb pokhai khibagi yamna tamthiba thodokta yamdabada Afghan misam amasung US service member lanmi jawno humpudra humdoi chikhre aire Yamna chawna nongmai khapa amadi bom pokhai bagi thaudok atuda miyoi kyasu sogle aire sogli basing ki maraktagi sibagi masing engal khibaya aire arweda content sing asigi maroi ba pau khara asi pa pau damjariba Manipur local news YouTube channel amadi Facebook page asedagi yengpir ba punaba pathaka jari channel asina topna kanarabadi subscribe tawbi dibesna subscribe tawbi rumaloina like and share tawbu sukawi guna pramakpo amuga na thaga